Khorjei digital world mayambu Khorjei Mapu gi channel da taramna ukchuri ngasidi Khorjei Mapu gi achumba phagi haina mingthonjaba series asigi ngasigi topic sel pooge hairaklabadi khatnaba houraklabani hariba wafam asida taramna ukchuri ai matang asida disclaimer macha amtang hapcharamge ai ngasigi wari si kanagumba yamataga mari linajadi karigumba wari si hakthengna manaba yawrbasu isa gi wakhalon du chungthokpinaba haijari maramuduna wari si pawataminasi akoi miyoibasi naitom hingba ngamdaba samani akoigi imung manung khunai sida khundaminariba miyoising kereu lekai maru mapang mari matang punna leminaba mathau tai leminaba sida amana amagi mateng pangnaba asi miyoibigi lichatni mathongni asumna amana amagi mateng pangalna loksingna pangduna nungaina leminai adubu selgi matang sidani yung kainaratriba asi matang sida kariguma amkatang panjaramge malema sida lanjao kya thokli basi power money hingkhol ni matang dani haijani masida ego amdi revenge na chingmana supplement tawdabati natteko akhoi imana takpibo wafum amale nungaina nungsinana leigi harabati selgi matang asidadi ima ipa ichil inaw loinabi ipuroiba punmakka clear cut ngangnaba haibadi selgi matang na khuju muju adu ada masina wa kaini hali selgi matang hidi clear cut pachama chani lising adu ada clear cut direct ngangnaba masina amana amagi kai khunaba nusinaba manghande haina takpi chumju chumbani sel sina ko miyobigi wakhalonda amana amada nuwaitaba pendaba kokhandaba natte nusinabagi ngamduna selgi mating pangbana wafam amani adubu aina lakchagaduriba sidi ini miyoy amana kanaguma miyoy amana sel pooge hairaklabadi madu khatnaba hoba laknabani habsi khangjinbiyu maramdi sel pooge hairaklabani sel pide haiduna sawbirani yes sel pira matungda matam chana pibiraklabadi madu best tare masida sendogi interest ki wafmai thamjadre sendo yawba yawdaba kemta leite matang sida kuna sel haijaribasi principal amount du matam chana ikhalakpa principal amount du khalaktabi matang doina nenejarege kariginodi nusi chana bagi khangna bagi sel pu basi interest yawi yawdabi yawi adubu wadidi chapmana ba poni karigino haragadi sel pu giba miyoy amatana singake haina giba matam dugi mama natrang matam duda pikalakpasi yamde samada taragadi pikalamgadra thamoi sengna punnaba thamoi sengna longna khiba miyoyda adubu ayambadi chada maudradi apaibena chawi haina adum leikiba mali masida amu sel singlakpa ngamdrabasu ai nahaki sel do matam chana inkhalakpa ngamdre waraubiba yade matam khradi ngainaba tari haina paw phawjin tawragadi kharasu mafai adubu tuminna hekta lesenkiba miyoisu yawdaba natte masida nattana tuminna leiribigi mathakta hangluragana singni haina nimitti pathada thaba tang kun amuk haiba tang kunthra amuk haiba nomajing amuk haiba ningthokaba amuk haiba adubu haina khiba matamdu yawragana mathang nimit adum tharaga leithoktana ulei palei tawra leiba masi phatte masi tawbiganu amadi tuminna lesenbiganu paw phawdo nabiyo somna sel puba phangba nimitta sel phanggiba nimitta haraukiba adugum nahakna sel pithokpa nimitta su harauba ngamu amadi nahakna sel puruba nupa natraga miyoy natraga nupi adusu nahakna sel singakpada haraugani masina tung koina miyoy ani dugi mari phagat hangani haina haijaningi sel singdokpa ngamloidaba oirabadi
tausinaduna numit thaduna delay tactic sizinabiganu asing wari do hairaga nahaki awaba matamda mateng pangbirakkiba mahak adugi khanbiyu amasung ngamdragana ngamdre sumai tawbani haina wari do fajana liraga misunderstanding adu leitanaba hotnabiyu nangi awabada mateng pangbirakkiba mahak adugi mafamda minamlaga oidaba wafamna harauhalaga nahak kaidamungdasu nungaiba ngamloi sel puraga singdana pausu phawdoktana amadi oidaba nganglaga tawriba tasing adu nasa da thoklabadi nahak nungaigadra matang sida sel puba khaki natana akhoi marukki sel phawraga pibidaba si phawbada yawrabani asumna isa da tawrakpada nungairoidaba thabak thongang adu atopa miyosingda tawbiganu akhoi miyobigi punsida aingonda tawrakpada nungairoidabadudi mi atopadasu khoina kaidawngda tawridobani manamaduna miyamna aigi wafam asi yaninglabadi video si share tobiramu amadi channel asibu subscribe toba kaubiganu sel sing yadaba miyosingdasu aigi wari si share tobiyu amasung makhoisu wakal phajana khandharaga misunderstanding leitanaba hona hanbiyu comment somgi wakalon phongdokpiramu matang sida Khorjei Mapugi maikaidigi kainanaba yatangi jari mayambu amukka na thakatjari thank you once again.